ꯑꯂꯨ ꯃꯇꯨꯝꯁꯦ ꯑꯣꯏꯅ ꯇꯧꯊꯔꯒꯦ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯦ ꯁꯤꯗ ꯂꯩꯔꯦ ꯀꯣꯏꯂꯔ ꯐꯖꯕ ꯂꯥꯕꯅꯤ ꯁꯤꯗ ꯊꯣꯡ ꯊꯥꯛꯅꯕ ꯃꯆꯜ ꯈꯔꯁꯨ ꯂꯩꯖꯔꯦ ꯃꯀꯣꯛꯁꯤꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯃꯐꯩ ꯑꯅꯤ ꯂꯧ ꯌꯩꯅꯕ ꯆꯩꯔꯣꯡ ꯑꯅꯤ ꯃꯁꯥ ꯑꯅꯤ ꯑꯗꯨꯒ ꯆꯥꯅꯕꯁꯨ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯀꯣꯏꯂꯔ ꯑꯣꯏꯅ ꯊꯣꯡꯖꯔꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯃꯁꯤ ꯑꯣꯏꯅ ꯆꯥꯊꯔꯛꯑꯒꯦ ꯀꯣꯏꯂꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯀꯣꯠꯅꯕ ꯀꯣꯕꯤ ꯑꯗꯨꯒ ꯇꯤꯜꯍꯧ ꯊꯕꯤ ꯁꯤꯗ ꯀꯂꯦꯖꯥ ꯃꯦꯠꯄ ꯐꯖꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯍꯤ ꯈꯔ ꯁꯤꯗ ꯀꯣꯠꯅꯕꯁꯦ ꯁꯥ ꯃꯔꯣꯏꯅꯦ ꯇꯨꯅꯤꯡꯈꯣꯛꯅꯦ ꯅꯥꯎꯁꯦꯛꯂꯩꯅꯦ ꯑꯗꯨꯒ ꯀꯥꯡꯍꯨꯃꯥꯅꯦ ꯑꯗꯨꯒ ꯅꯨꯡꯁꯤꯗꯥꯛꯅꯦ ꯁꯤꯗ ꯈꯔ ꯁꯨꯅꯕ ꯂꯩꯖꯔꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯟꯅ ꯊꯛꯆꯜꯍꯧꯒꯦ ꯑꯍꯥꯟꯕꯩꯁꯤꯗꯤ ꯑꯂꯨ ꯃꯇꯨꯝꯁꯦ ꯑꯣꯏꯅ ꯇꯧꯊꯔꯒꯦ ꯑꯁ ꯃꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯅꯍꯥꯟꯒꯩ ꯕꯣꯏꯂꯔ ꯆꯥꯔꯝꯃꯒ ꯀꯣꯏꯂꯔ ꯆꯥꯕꯁꯤꯗꯤꯀꯣ ꯁꯤꯗꯤ ꯃꯍꯤꯁꯦ ꯆꯣꯠ ꯂꯥꯎꯅ ꯍꯦꯛꯇ ꯍꯩꯊꯔꯒꯦ ꯌꯦꯟꯁꯤ ꯌꯥꯝꯃꯟꯗꯅ ꯄ꯭ꯂꯦꯠꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯁ ꯑꯍꯥꯟꯕꯩ ꯀꯣꯠꯄꯁꯤꯗꯤ ꯁꯥ ꯃꯔꯣꯏ ꯍꯥꯟꯅ ꯇꯧꯊꯔꯛꯑꯒꯦ ꯑꯁ ꯁꯤꯗꯤ ꯃꯌꯥꯝꯁꯤꯅꯤꯇꯣ ꯋꯥ
ꯃꯀꯣꯛ ꯆꯥꯕꯁꯤꯗꯤ Ahora, apa isi deh? Nunggu suah ya, tahu dia. Jing karena kan dia yang baga, mulai dulu. Masanya adalah tenang.
Sebetulnya kok emang udah kok jadi lah. Kemudian juga sambal lah. Ini semua pun. Kembang sangnya
ꯀꯂꯤꯖꯥ ꯃꯦꯠꯄ ꯁꯨꯝ ꯁꯥꯒꯠꯂꯦ ꯆꯥꯕ ꯉꯝꯗꯦ ꯑꯗꯨ ꯐꯖꯔꯦ ꯆꯩꯔꯣꯡꯉꯩꯗ ꯂꯥꯛꯁꯤꯁꯦ ꯃꯈꯜꯅꯦ ꯃꯌꯥꯝ ꯆꯥꯕꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ